अहानबदा मरोइबा पाव होम मिनिस्टर अमित शाह गा मणिपुर की फॉर्मर चीफ मिनिस्टर एन बीरेन गा उनदुना वरी साखे अमदी शेड्यूल ट्राइब लिस्ट की एनी कुकी ट्राइब लौथोक्ट्रिब फाउबा सेंसस पांगथोकपा यारोय हाइना थदौ एनपी मणिपुर की माइकैदगी फोंदोरक्ली मैम खुरुमजरी नॉर्थ विंडो टीवी ने संदोक्चबा नुमिदांगी मणिपुरी पाव मिदेंग ताबिरिबा सिंगबु सुरबला माइरेंबमना तराम नोक्चरी हौजिक मियामदा पाव मचा खाइना पिजरी होम मिनिस्टर अमित शाह का मणिपुर की फॉर्मर चीफ मिनिस्टर एन बीरेन गा उनदुना वरी साखरे मणिपुर प्रेसिडेंट रूल थमलकपा चही अमा फाजिलकदरबा सिदा मियामना लेंगाक सेमकदरा सेमलकलोइद्रा हाइना वहंग हंगदुना लेरिंगे चेरक्ता ngarang numidang pung 10 rom tabada New Delhi da Amit Shah amadi N Biren atopa mioi amata yaudana pung amarom wari sanaki hairi adumoinamak kari kari wari sanaki bano haibadugi matang da hauzik phawbi oina paw mata fangba leitri panba yai haukiba nimitta center gi luchingba singna lakna bakhanghal lakpagi matung inna BJP gi state president A Sarda amadi N Biren New Delhi gi damak imphal thadokibani hauzik oiriba phibam masida lengak ama laklagani haina ngangnarabasu karamba matamda lengak ama lakani haibadu खंगबंगमद्री मदुदा नतना सेंटर ना खनगदौरिबा लुचिंगबा अदु कनाना ओइरक्कनी नत्रगा हानगी चीफ मिनिस्टर ना अदुमक अनौबा लेंगाक पाइगद्रा पाइरोइद्रा हाइबदुगी मतंगदा लमदम असिगी मियामना अदुमक वहंग ओइना हंगदुना लेरी अमरोमदसु कुकी जो MLA तरागी चपचाबा फिरेप अमसु खंगबंगमद्री शेड्यूल ट्राइब लिस्ट की एनी कुकी ट्राइब लौथोक्ट्रिब फाउबा सेंसस पांगथोकपा यारोय हाइना थदौ इनपी मणिपुर की माइकैदगी फोंदोरक्ली थदौ सिंगी ओइबा लुप सिंगी मनुंगदा अमा ओइरिबा थदौ इनपी मणिपुर थदौ स्टूडेंट एसोसिएशन थदौ कम्युनिटी इंटरनेशनल के अपुनबगी ओइना महुत सिंदुना मांगौ थदौ जॉइंट सेक्रेटरी थदौ इनपी मणिपुरना खुदेक पीरुना थदोरकपा चिरोल अमदा हौजिक जयेनबा अमा ओइदुना लैरिबा शेड्यूल ट्राइब लिस्ट की एनी कुकी ट्राइब असी लौथोक्ट्रिब फाउबगी ओइना सेंसस पांगथोकनबा चथरिबा मखल खुदिमकी थबक लेपकदबनी करिगुंबा एनी कुकी ट्राइब असी ST लिस्ट की लौथोक्तना थंबा तारबदी सेंसस पांगथोकपगी वहनथोक लैरोय मदुदा नतना हौजिक लैरिबा कंगलुप मसेलगी मरक्ता उंखटनबा असि लोइसिनबा ngamloi मरमदुना NRC चना हनबदा नतना ST लिस्ट की एनी कुकी ट्राइब मपुंग फाना मुथतुना यलहौमी सिंगबु ngak senaba hotnagadabani haina cherolasina makhatari चुराचानपुर डिस्ट्रिक्ट की बेहांग पुलिस स्टेशन कोनबा स्वांगकोंगदा चौराकना एकर 10 रोमना थरंबा पोपी पांबी सिंग्यान थतुना मंगहनख्रे मणिपुर पुलिस के कंट्रोल रूम दगी थदोरकपा पावमा की मतुंग इना वारोन ड्रग की मखा चथरकपा ओइना पोपी प्लांटेशन ड्राइव लेप्तना चंगसिलकपगी मनुंग चन्ना सिक्योरिटी फोर्स फॉरेस्ट डिपार्टमेंट लोइना एग्जीक्यूटिव मजिस्ट्रेट चुराचानपुर की अपुनबा टीम अमना एकर 10 रोमदा थरंबा पोपी पांबी सिंग अदु यान थतुना मंगहनखिबनी हाइरी मदुदा नतना पोपी थाबदा सिजनरंबा थुम यूरिया स्प्रेयर ने चिंगबा कयासु अपुन बटी मदुना मांगहनख्रे हाइरी Adoption and POCSO Act
2012 amasung trafficking haiba hiramda nomagi oiba khana nainaba ama ngasi Kangpopi district ki Cycle Assembly constituency ki manung chana laiba 𝐿𝐼𝐾𝐲 pangthokre district child protection unit Kangpopi na sinduna pangthokpa awareness program aduda district program officer mutum Laimatombi district child protection officer Rina Morangthem amasung 𝐿𝐼𝐾𝐲 village ki head Daniel na thorom ki athoiba mithung thoromapu amasung akhanaba mithung oina saruk yaki awareness program aduda saragi program manager Gyan Lakshmi Thongamna adoption gi matangda aduga SCPS ki program officer Mala Laistramna Pokso Act amasung trafficking gi matangda resource person oina wangangki Yamna nushina numitha buming jadana nongala padagi chabadagi thakpadagi school gabadagi khoina yam phasana sena jaiba tawbada mo society sida tokan tongan ba ekhoigi society prime haigadra anamgi mathak sida ekhoigi chasin de dasa ta daba natte mayama tonga manumai daba thodok mayama thoeba protection darkar hoeba aduna ekhoina malem sida ekhoigi bharat khatang natana india khatang natana malengi oina ekhoina angangi right mayam legadabani ekhoigi right to life legadabani right to protection legadabani development legadabani haidana participation legadabani haidana mayama seme ni niyo mayama seme loina na tongan ba mayama ain mayama seme ba kari damakta madubu pangthokna bagida anga ekhoigi sasin se tek kaidana leina exercises dasata matamda dasata haibase ta roi haibase yade haibatiba matamda ekhoigi lekaida amada ekhoi khabar da beida mayam thenari exercises dasata matamda dasata haibase ta roi haibase yade haibatiba matamda ekhoigi lekaida amada ekhoi khabar da beida mayam thenari aduna angang yobsani haiba matamda kamai tawdedi ekhoigi khangna sana bamna lekai amada angang jama pure ado angang dunadi yana lagi matungina ai jadi natraga related Sayed Society Manipur SSM na sinduna SM sek na iba set Mirai mayum sagai gi khundarol haina mingthon ba sagai gi puwari iba lairik ama fongkre yadi poktuli hal awang lekai de leiba alha set Abdul Malik Alais item gi yumda pangthokpa lairik phongba gi thoromaduda former chairperson Minority Commission Manipur SR consultant surgeon Alhas Dr Sayed Burhanuddin Central Motor Transport Workshop CMTWMT Imphal gi Deputy SP Alhas Said Riyazuddin Writers Union Imphal Manipur gi Secretary Oiramba Writer and Columnist SM Sek Advocate Alhas Dr Said Ravi Khan Advocate Amadi Additional Deputy Commissioner Chandel Said MD Firoz Khan MCS na Mathang sina athoiba mitunglen thoromapu amadi akhanaba mitunglen oina saruk yaki athoiba mitunglen gi warol pibada Alhas Dr Said Burhanuddin hai miyoiba amu oina isai gi haurapam khangba haibasi tangai fadabani ngasi phongli ba sagai asigi puwari takpa lairek asina sagai asigi tungda hawgalakliba naharol singda masagi haurapam mayek sengna khanghanbada yamna kanaba piragani lairek asi hena masak thoknaba isagi pari puri yawba lairek amasu athubada phongnaba honaminasi haiki mahakna makata hai aikoigi tungi mirol oirakadoriba naharol singbu direct laisu ningthina haihanduna lamdam asibu leibak asibu chokhatpagi maikeida purakpada achoba thodang lominasi haiki thoramadugi sarukamo oina Manipur University Department of Mathematics tagi PhD phanglakraba Dr Said Savanam dasu achamba khudol pituna taramna okpaga loinana ikai khumnaba utki loinana sagai ge akhal hal oiraba mioi ani dasu achamba khudol tamki All AGC Manipur State na LPG gas consumer singna chakthong gas asi matau karamna sijanagadagi amadi khudong thigadabadagi matau karamna ngakthokadagi haibagi matangda mass awareness cum training program ama Bisnupur district ki manungtana leiba isok maning makhalai kaida leiba youth progress club amadi isok GP gi ward number 2 member huidrom Ithem Thoi Singa AGC Manipur State ka kucham naraga Youth Progressive Club ki office ta pangthokre awareness program adu ka mari leinana AGC Manipur State ke manager
SSJ Prakashna haikibada gas haiba si nupi oibisingda yamna maru oiba amadi khangdaba yadaba amani kanagumbana gas ki maramda kupna khangdaba singna gas sizinabada soibadagi pokhaibadagi thodok toina thoi maramaduna aikoina kari kari tawba yabage haibadu miyamda khanghanabagi damakta mass awareness cum training program asi pangthokpun haiba wafam thamki Theatre Center Manipur amasung Manipur State Kala Academy ani nasinduna yangkai mari suba All Manipur Short Play Competition 2025 ki award yenthokpagi thauram pangthokre award yenthokpagi thauram adu Manipur Dramatic Union MDU gi auditorium da pangthoki Short Play Competition aduda Khundrakpam Sanatombi Sanamangang Best Director Best Actress amadi Second Best Script aduna award ahungi mapu oiba ngamkre 𝐋𝐢𝐯𝐞 𝐍𝐞𝐰𝐬 Second Best Costume Hira Hidam amadi Khuman Them Nganthoi Leimana Third Best Light amadi Music ki mana mathang sitna fangki loinana Mardinkol Cultural Cum Drama Association na puthokpa lila hinghaningli ba thawaina Second Best Production gi mana phangba ngamkre First State Level KCC Open Tennis Ball Cricket Tournament 2026 ki taret ni janba numita sanakiba match ta Mr 11 na Sonalika bu run humfumanga da maiti ba pikre amadi Mr 11 gi Booker 𝐶𝐢𝐯𝐞 na run chamaga supna ama lauduna man of the match ki title lawba ngamkre aroibada maroiba pawamu khana pizari Home Minister Amit Shah ba Manipur ki former Chief Minister N Biren ga unaduna wari sakre amadi scheduled tribe list ki any cookie tribe lauk thok tri before census pangthokpa yaroi haina thadau inpi Manipur gi maikai degi phongborakte Ngasigi wena notice window TV na sandok jaba numidangi Manipuri pau matang asir loizare bideng dabiri bapu na ngapu amukahana kurumzare Haksang panatamge hairabadi iramda masimakta da laiba khwaidagi faraba hospital singi manungda ama oiriba Babina Hospital leizari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhogi Manipur da su hojikti awangba thaki health care fanglabada matam mangan biraganu sel hen tingan biraganu aikhogi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabaisoi Imphal East lengsin birau natraga aikhogi phone number 6909390666 ta call tobirau Master Tobiningba Mahiroi Singidamakta Sparkle Iju Service na Abroad Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject ta Master Tobagi Kudong Chaba Pizari Tambiningba Mahiroi Singidamakta Course Selection
documentation, English language training, visa application, mock interview preparation, accommodation achingba SPARKLE gi maikaidigi mateng pijari loinana 100% education loan, scholarship facilities, part-time job assistant gi khudong chabasu pijari hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gi damakta 7005273217 natraga 9366230077 natraga aikoigi office Northeast Window TV Building hata New Chekon Road ta lengsin birau Nalit Imphal na sponsor toba tha anigi oiba BPO executive amadi anchoring it. Welcome to Football bu thawai haksang yauna pamliba miyoi singidamakta yamna nungairaba paw ama puduna lakchari madudi first CPC trophy 9A side state level open football tournament Step into the kumjalising aniga kungataruki January ki tarik taragani pandagi hauduna Chingya People's Club Yairipok Ningthongnai Chingya Lekai na sinduna Ningthongnai playground da pangthoklagani tournament asi form ngasi maktagi fangbiragani Tournament asigi pricing di winner prize ta rupees 1 lakh with trophy, runners up ta rupees 70,000 with trophy, best discipline da rupees 7,000 with trophy, best goalkeeper da rupees 5,000 with trophy, top scorer da rupees 5,000 with trophy, best player da rupees 5,000 with trophy asina chingbani. Registration fee na sumbetagi rupees 7,000 khaktamak oigani. Form 1000 bagi aroiba matam lakliba January ki tarik taragani thoida oigani. Manager meeting na January ki tarik taraga mangada oigani. Akupa marol. Step into the realm of Assam Downtown University where we encourage success, experience the pinnacle of academic excellence and live your best days. Master Tobiningba Mahiroi Singidamakta SPARKLE 𝐋𝐢𝐯𝐞 service na abroad ta master toba yabagi khudong chaba pijari management engineering professional course yauna any subject ta master tobagi khudong chaba pijari tambiningba Mahiroi Singidamakta course selection documentation English language training visa application mock interview preparation accommodation achingba SPARKLE gi maikaidigi mateng pijari loinana 100% education loan scholarship facilities, part-time job assistant ki khudong chabasu pijari hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gi damakta 7005273217 natraga 9366230077 natraga aikoigi office Northeast Window TV Building hata New Chekon Road ta lengsin birau Nalit Imphal na sponsor toba tha anigi oiba BPO executive amadi anchoring ki training program ama Northeast Window TV Building hata New Chekon Road ta tawzaragani pijariba khudong chaba sing adudi SC ST ki oina fee amata lawzaroi loinana general amadi OBC ki oina 7,800 lawzagani adongi personality amadi communication skill develop tobaga loinana free placement ki khudong chaba su pijari akaknaba seat masingkak oizagani hana lakpa miyoi singda direct entry gi khudong chabasu pijari lengsin biraksi Northeast Window TV Building hata New Chekon Road ta adongi personality amadi communication skill hengat hanabagi damakta pijari ba khudong chabasing asi lobi